Khurumjari Image TV meeting tabi ribasingbu mende nongmaitem na taram na okjari asinung tilipau pizari Laingak na war on drugs sangsilakpadagi popi thabagi chang sada yankhai taruk hanthare haina Manipur gi Chief Minister N Biren na phongdokhrei Wafam asing asi Laingak ki Police Department asinduna the evidence is clear invest in prevention haiba team galoinana International Day Against Drug Abuse and Illicit Trafficking ka mari lainana bike rally ama babu parada leiba Chief Minister Bangalo mamangda lamtharaduna phongdokhibani Bike rally lamthaba aduga mari lainana mahakna hai haukiba chahi 1990 da Manipur da SIB laina sanglakhibagi matung lamdam asi malemgi mamangda SIB gi map yawraktuna ikai fiduk nangki makhata na lamdam asi gi mafam kaya da drugs sizinabagi chang wangkhalaktuna hawrokliba naharol kaya manglakpa kaya asidagi palibalinga asina lamdam asida sason hek lakpaga iroinana drug ki tamthiba asidagi kalhongnaba 2018 da lengak na war on drugs hodoktuna ngasi phawba lakhibani Laingak na lokhalakliba thorang asigi matung Prime Minister Narendra Modi na Nisa Mukta Bharat hogdoktuna leibak asidagi mayai karaba nisa drug maru phangna muthatnaba khongthang amasu lokhalakhi Masidagi drug lalonba drug sungba tharamba popi sing yanthatpa mapalamdagi drug pusilaktuna lalonba kaya paktaknana fagatpa hawrakhibani Lamdam asigi chingi mafam singda paktaknana tharamba popi pambi sing Laingak ki Police Department na yanthatuna manghanki masida achouba thodang lawkiba Manipur Police IRB MR Singbo hainingai leitana thagatli amadi singi praja sing village sip sing Lairiba ching amadi tamgi CSO singi matengdagi hojik drug ki karbar khara makhaidi hanthare loinana Laingak na popi pambi sing manghalakpagi matungda Popi thariba mafam sing satellite mapping gi kuthangda yengbada sada yankhai tarukti hanthaba ure haiki mahakna hai aikhoi amata oina drug tagi lapthokna leinaba amadi drug pu lana sizinabagi mayokta leinabagi paujel puriba bike rally asina lamdam asigi miyam hauhanduna drug ki mayokta amata loina leplasi phongdokhi ngasigi rally lamthabagi thauramatuda Minister MLA Raj Sabagi MP Chief Secretary DGP amadi Police ki makok thongba official kayasu saruk yakhi Ngasi di Manipur da State Police ki effort kajamayam gi village chief singi aduga single leriba singi now singi support aduga tampak leriba civil society organization ima mera pai bi mayam gi support gi Manipur da drugs karbar ki thabak se gai andhara loina poppy plantations to ekoi kenogi ki satellite mapping da koina check to matam da around 56% handle ko mami koina tai District Police Kaksing na sinduna International Day Against Drug Abuse and Illicit Trafficking gamari lainana drug saba yonba sizinaba toklasi malemdagi drug maru phangna muthatlasi haina lauduna District Police Kaksing gi personnel singna rally chatkhrei The evidence is clear invest in prevention haiba team da pangthokiba palan thauramduda Kaksing Police Station dagi Kaksing Bazar khongnang mari phangba fawba rally chatlaba tungda Kaksing Bazar nawalai mamang da laktuna drug sizinaba toklasi malemdagi drug maru phangna muthatlasi haiba kholausu police personnel singna laukhi Rally aduda District Police Kaksing gi additional SP Law and Order A Romandro na hai kibada district asidagi drug saba yonba toklasi amadi saba yonba yawrabasu miyam punna wakal taminaduna makoibu afawa lamida laknaba honaminaduna afawa samasama oihandasi haiki Rally aduda SDPO Kaksing AK Premjit Kaksing Police Station gi OC T Ramesor saruk yakhi Drug abuse and illicit trafficking का मरी लेना ना अपन लोग यहाँ का अपन का प्रॉब्लम तो है ना यार तो अपन की drug चावा लोन बाग अपन की तो क्या बा यहाँ अपन कॉर्पोरेशन लेने होगा इसे अपन जितना बा होना मिला बा अभी drug चावा को बा यार वाला जो अपन की मतलब चाना अपन की आगे ट्रीटमेंट तो मिला बा अपन कहीं जाना भी रहा तो मिला बा अपन की पुलिस की बाइक
International Day Against Drug Abuse and Illicit Trafficking Amari Reina More Police Nasu Sinduna More Police Station Dagi Hauraga More the so mass release at Cray Rally Aduga Mari Lainana More Police or Sina Wafam Kaya Amasu Fondoki Hairi Nakalama Romda More the Laiba Special Commando Team na International Day Against Drug Abuse and Illicit Trafficking ga Mari Lainana Tongan Tonganba Warol Thaba Play Cardsing Paiduna More Kaitilda Asamba Tauram Ama Pangtok Cray Hairi In Kalakliba Naha Singbu Nisagi Ipaktagi Laptokhanba Ngamlapatada Lamdam Asi Kanbangangani Haina Social Welfare Minister Haikam Dingona Fondo Kray Wafamasi Department of Social Welfare Government of Manipur Nasinduna International Day Against Drug Abuse and Illicit Trafficking 2024 Gi Tauramama The evidence is clear Invest in prevention Hiramda Palace Compound Laiba Manipur State Film Development Society MSFDS da Pangthokiba Tauramaduga Mari Lainana Fongdokhibani Tauramaduda Social Welfare Minister Haikam Dingo Director Ngangom Uttam Amadi Director of State Level Coordinating Agency Gi Padmasri Dr. A. Jayant Kumar Su Saruk Yaki Minister Dingo na hai ngasi pangthokliba International Day Against Drug Abuse and Illicit Trafficking gi thauram asi yamna maru oi inkhalakliba naha singbu drug ki matangda ningthina khanganba mathau tai naha singna drug sizinaba hantharaklaba matam aduda lamdam adu saukhatpa amadi tinjang kaijang daba lamdam ama soidana oigani drug abuse sing no manomagi masing hengalakpa amadi rehabilitation masing hengalakpa asi afabagi khudam natte inkhalakliba naharol singna su drug tagi Labna Layhanaba, Ikoina Kari Todang, Logatage, Haibadu Ningtina Kamba Matautai, Mamang Idadi, Drug Savasi, Nupa Kaktada, Tangnarami, Adubu, Nasigi, Nupi Singsu, Yausilapa Tangnare, Manipur, Hokiba Sahigi, Me, Humdagi, Sataragliba Lan, Asisu, Maruina Drug Ting Nabal, Lenga, Honaruba Dagi, Torak Palan Amani, Loinana School College Singda, Drugi Awareness Kaya Piduna, in Kalagliba, Naha Singda, Drugi Matang, the Madik Sumba Wafum, Kanghanaba, Lenga Ki Maikaidagi, Kana Honari, High Key. Power Society Ma, Adiamna Power, Tinjan Kajan Gaba, Yama Chokot, Yama develop with Santi Level Society Mo and Jay Haitagidi, who drug abusers, Sinji, Hantanba, Dutch Abatokwa, who Marcel. Hacang pernah ni, hacang pernah lagi tak lagi apa wakan kalani, wakan nuai ni, tapi apa betul ni ni, anu mai tahu nak koi, apa society mo program mo hona benda, anu nuai ba sama sama koi ni mo hona benda, koi drug tegi nathare kanda, koi yang pun na, koi drug si, betul na bukan ni si. Nisa da Laitsura Amadi, Seasonary Basingbu, Mahusagi Punsida, Halaknaba, Honabada, Lamdam Asida, Hingminari Kanglu Kurimaki, Achobatodang Lay Haina, Regional Institute of Medical Science, Rimski, Medical Superintendent, Dr. Nepram Sanjitna Fondo Kray. Wafamasinga CIU Rimski Department of Psychiatry Sinduna, Dr. Kamal Hall, the Pangthokiba International Day Against Drug Abuse and Illicit Trafficking Gi, Tauramda Fondo Kibani. Tauramaduda Department of Psychiatry gi Head of Department Dr. S. Gojendra, Rimski Academic Dean Dr. Brojen Akujam Amadi, Department of CI Psychology gi Head of Department Dr. N.G. Samitana Athoiba Mitunglen Oina Saruk Yaki. Dr. Sanjip Nahai, ngasi fawda Rims Hospital da drugs sizinaba miyoi lishing kumatoi hena layengduna mahosagi punsida halakpada natana matik saba miyoi kaya oibangam kray Masi hospital asida thabak tawminariba punamaki oinasu chauthok chaningai ni ngasi pangtholiba observation asigumba kaya lamdam asigi mafam kaya da drug abuse and illicit trafficking gi matangda mamutana khanghanba matam oire khangu thakta amadi namfuda fataba nisa sizinnaba lefhan bangam loi nisa sizinnariba mioi amana nisa dagi lathokhanba amadi mahausagi punsida halakhannaba honabada nisa sizinnariba masa imung manung khaknatana laikai amadi lamdam asida hingminariba mioi khudingmaki thaudang yamna sauna lei haina fongdokhi Manipur gi MP anina lamdam asi ing tapa lamdam ama puraknaba parliamentary mifamda akanba wafam thambiu haina Peace and Development Coordinating Committee PDCC gi maikaidagi thamlakli ngasi Manipur Press Club ki Thangjing Hall da pangthokiba paw gi mifam amada wafam asi committee asi gi president Leima Popam Joina phongdokhibani
जोइना हाई ममांग चाही गी मे अहुमदगी हौदुना चीन कुकी अमदी माइटे फुरुप अनि गी मरक्ता थोकलिबा लान असिना मरम ओइदुना मियोइ कया असी अना थोकपद नतना युम कई कया मई थादुना नाकल अनि गी मरक्ता मियोइ सानी गी मथक्ता थवाई थाखिबा अमदी मियोइ लिसिंग हुफु हेनबना रिलीफ कैंप सिंग द संगजफम लौदुना लैरी चाही अमा हेलकलबा इरांग असिगी वारोइसिनवा पुरकनबा होनबदा मियांगी मैंडेट फंगदुना मिखल द माई फालबा मणिपुर की MP अनीना हुजिक चथरिबा पार्लियामेंट मिफम द पुखटुना मणिपुर तंगदु लेटाब लमदम अमा ओइना होनबियु अमदी स्टेट गवर्नमेंट अमदी सेंट्रल गवर्नमेंट नसु लान असिगी मतंग द तंग ताब वारोइसिनमा पुरक्तुना लमदम असी महौसागी फिबम द खंजिनबा अथुबा मतम द होनबियु लोइनना नियम काइना संलखरबा इलीगल इमाइग्रेंट्स सिंग मणिपुर दगी NRC तौदुना मागी मरमदम द हलन की गदबनी इलीगल इमाइग्रेंट्स नि हाइरिबा कुकी माइग्रेंट टेररिस्ट सिंगा तौनरिबा सु लौथोकदबनी हाइनसु फोंदोखी नियोंगी वांगदा अकाइबा मयाम अमा तौदना लेरक्लिबा अखोइगी मरोइना इमिग्रेंट माइग्रेंट अखोइगी इलीगल ओइबा दुगुंबा कुकी सिंग मोइ सिंग असि अखोइगी NRC चना हंदुना तंगाइ मुफदना NRC सि अखोइगी recommend tawbirakanda state government amasung central government na masi athuba matamda akoigi NRC sana halakanda immigrant migrants magi mafam da halan kinaba kongkhang asi lokhatkadabani haibasini जिरीबाम डिस्ट्रिक्ट की बरोवेक्रा सब डिवीजन असिदा कुकी मारनी सिंगनबसिंगना मी लेनदबा मिटे सिंगी युम मै थाबगी थौथो मखा सथरी ngasi ayopung ama makhairom khar helakpa matamda अहुबा मखोलगा लोइनना मिटेगी युम अनि अदुगा बिष्णुपियागी युम अमा मै थाखरे हाइरी गौखल द लैबा 39AR कैम्प दगी किलोमीटर अममुक सलगा लैबा माइबम साउरेन कौबा मियोय अमगी फार्म क्लब मै थादोक लमले अदुगा हरिनगर द लैबा एन नबा कौबा मियोय अमगी युमसु बॉम गुंबा सिजनदुना थुगाइरमले अयुक पुंग अनि मखाइरोम ताबा अदुआइदना बुटांखल कुंजबोन द लैबा ख्वाइरापम पिंकी देवी चाही 35 मपुरोइबा KH आकाश सिंह चाही 92 कौबी विष्णुपियागी युम अमसु मै थादोक लमखी हाइरी बोरोवेक्रा सब डिवीजन असिदा सेंट्रल फोर्स सिंह मरांग काइना थमलबसु मिचम प्रजा सिंगी लंथुम ngakpa ngamdribasi karigino amadi asumna tawrabadi micham प्रजा सिंह असि करम हाइना मफम असिदा लैगनी हाइबा वाहंग अमा हंगलकली मरम अदुना मरी लैनबा अथॉरिटीज सिंगना मिडियंग संगपियु हाइना खुजा सिंगना अखोइगी पाउंगीदा फोंदोरकली मणिपुर थोलिबा इरांग असिबु लाक्सिनबनी हाइदुना हंदक मणिपुर लेंगाक अमदी सेंट्रल लेंगाकना लान हौरिबा कुकी सिंग लाक्सिनबा होनबगी महुत्ता मणिपुर की तंपाकी मफम कयादा सेंट्रल फोर्स सिंग थमजिलकपगी थवोंगबु यानिंगदबा फोंदोक्तुना ngarang numidang काक्सिंग डिस्ट्रिक्ट की तोंगान मफम सिंगदा डिस्ट्रिक्ट असिगी मियामना मैरागी खोंगचत चतुना खोलाव कया लावख्रे सुगुनु अपुनबा मैरा पाइबी लुपना सिंदुना सुगुनु एरिया दा सत्खिबा मैरागी खोंगचत अदुदा मियामना मरम सादना ममालेबा मरमदम कन्नबगिदम खुनगाकचरिबा खुनगाकप सिंग फाबा यारोय ममालेबा मरमदम कन्नबगिदम पाइबा खुलाय सिंग फाकटप यारोय मरम सादना तंपाकी मफम सिंगदा थमजिलकपा सेंट्रल फोर्स सिंग लौथोकउ मरम सादना तंपाकी मफम सिंगदा सेंट्रल फोर्स सिंग थमजिलकपा यारोय मणिपुर की अपुनबगी सक्तम द सिंगनरकपा खुदिंगमक अखोइना थेंगनगनी था 13 हेलकलबा फावबा अखोइबु कनबीबा ngamdaba MLA मिनिस्टर सिंग फम थादोउ सिंगदा खक्तमक कोम्बिंग ऑपरेशन तौगदबनी तंपाकता कोबिंग ऑपरेशन तौबा यारोय हाइबना चिंगबा खोलाव कया लावखी वाइखोंग थोंजाव अपुनबा क्लब्स ऑर्गेनाइजेशन WTACO नसु सिंदुना मसिंग यामलबा मियाम न सरुक यादुना थोंजाव ग्राउंड दगी हौरगा वाइखोंग उयुंग खुनौ फावबा मैरागी खोंगचत चतुना स्टेट अमसुंग सेंट्रल गवर्नमेंट न सेंट्रल फोर्स कया मफम सादना थमजिनबा यारोय खुलंगापा वॉलंटियर सिंग फाबा अमदी मखोइदगी खुलाई मुन्नबा होनरकपा यारोय हाइबा खोलाव सिंग लावखी यांगदोंग दसु यांगदोंग मैरा पाइबी सिंगना सिंदुना यांगदोंग बाजार दगी हौदुना यांगदोंगी अकोइबदा खुत्ता मैरा पाइदुना कोइना सत्तुना खोलाव कया लाउदुना खोंजंग संगसिनखी थौनाउजम दसु थौनाउजम मैरा पाइबी सिंगना सिंदुना मियामना बर्मा सुनु लंबीदा खुत्ता मैरा पाइदुना लेपतुना खोलाव कया लावखी लांगमैदोंग बाजार अमदी लांगमैदोंग अवांग लेकाइ दसु लमदम अदुगी मियामना खुत्ता मैरा पाइदुना खोंजंग संगसिनखी
ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯅꯤꯄꯥꯟꯗ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ngasi lamphel leiba loop asigi office ta khongchat asiga mari leinana pangthokhiba pawgi mifam amada wafam asi loop asigi coordinator thoksom somorendrona phongdokladuna hai tha asigi kunipan da satkadoriba khongchat asi thangmaiban thau ground dagi hauraga khuman lampak main stadium fawwa chatnaba sem saba loire khongchat asida furup khudingmaki miyoi singna saruk yabiyu amadi sahi amaga tha ani sujilakdaba manipur gi tangdu leita daba fibam asi fagalakpagi mahutta hena lusilaktuna miyamda hena khoirang khoisauna hanba pokhalle haukiba numit kharani asida lamdam asigi tongan ba mafam kaya da miyamgi pendaba kholau kaya ga loinana khongchat chatpa amadi wakat mifam phambana chingba lepalaitana chatharakli khongjang sing asi india lengak amadi manipur lengak anina lokhatliba thawong asi leipak miyamna pendre haibagi mayek laraba khudam amani india amadi manipur lengakna ngaiha ki oiba miyamda utchaiba statement kaya phongdoktuna irang asi sang tahallibani loinana satkadoriba khongchat asida lamdam asida khundaminariba kanglu furup khudingmakna saruk yabiduna manipur gi saktam kanbada saruk yaminasi khongchat asida political party khudingmakki miyoi sing elected members mla amadi minister sing bureaucrat sing lenga ki thabak tawriba khudingmaksu saruk yabiyu amadi manipur kanminasi amadi manipur da leiriba civil society organization sing club organization sing maira paibi ima loop sing amadi mahiroi loop sing su saruk yaduna manipur gi miyam da india lengakna manipur miyambu masagi citizen ama oina yengba ngamdaba manipur gi chief minister dagi unify lauthokuna manipur gi law and order asi center na paisin khibadagi violence asi center na magi geopolitics mai fakna ba sinlakpa asi yaningde apunba miyagi amata oina manipur kannaba kholau lauminasi haina su phongdokhi tawjari hairiba khongchat asida akoi manipur miyamda laugudaba slogan haitare kholau adu mayamna thandoge ahanbada manipur gi yelomi मुथनब होनरिबा इंडिया की थौचिन खुदक्ता लेपदबनी नंबर 1 नंबर 2 दा इंडिया की कांगलु फुरुप नाइबा थवौ नियाम यानिंदे उगदबा अगा होम सुबदा नार्को टेररिज्म मरु फंगना मुथतलसी बिष्णुपुर पुलिस स्टेशन न कोनबा खा पोछंगबंगी जिंखोंग लोम थंगबदा मसागी लबुकता लेबा मियोय अमा ngasi ayuk pung 8 lom ताबदा मकोक्ता नोंगैना काबलगा हालमले हाइरी लेखिद्रबा मियोय अदु खा पोछंगबम वार्ड नंबर 7 दगी नोंमाइथेम जुलोन सही निफुतरु अपोकपना एन वीरधजर कवी कुलगी मनिंग थंगबा सिंखोंग लोमदा लेबा मसागी लबुकता महाकी मकोक्ता नोंमै मरु अमा काबलमबगी लेखिदबनी कनाना करीगिदमक हालमलिबनो हाइबा खंगद्री असि भागसांग अदु बिष्णुपुर डिस्ट्रिक्ट पुलिस की टीम अमा लाक्तुना लौखतख्रे लोइनना मिसी असिगी मतंगदा केस अमसु रजिस्टर तौदुना थिजिनबा हौख्रे हाइरी मतंग असिदा ngasi nungthili paw pijaba loijare midieng tabiriba singbu amukana khurumjari